Akasbani Imphal, Wahengbam Rajesh na pau pajari, Anbada, Maruba pau. Donor Mantraloy gi Makada Paikatpa Tabak Thorom Singh, Donor Mantri Jyotira Aditya Sindhyana ngasi Imphal laktuna Haktena na Yengsin Kre. Awang Nungpuk Lamdamda Sana Kwanaba Hena Sakot Anabigi Matangda, Awang Bataki Mipam Amasu Pangtok Kre. Malim gi atay mapam singalonena Manipuri su hayeng Good Friday pangtokani Luchingba kyana Pauzel Pirakli. Kaya kalpmana panglaglaba Kangpopi amasung Kakching Jilagi health workers singbu ngasi taramna okre. Supreme Court na hairi work amendment gi semdoklaba ekki matungina me manga phawa anoba work appointment amata lawba yaroi amasung Griha Mantri Amit Shah na hairi laibak asa sathariba tongan ba operation singda CRPF na chawrba thaudang lawri. Donor Mantraloy gi Makada Paikatpa Tabak Thorom Singh, Donor Mantri Jyotir Aditya Sindhyana ngasi Imphal laktuna Haktena na Yengsin Kre. Ngasi nungtil Imphal thunglakiba Mantri na Raj Bhavan da chatuna Raijapal Ajay Kumar Balaga unaki. Mantri na Imphal thunglabada Paumi Singh hangba wahangi paukumda Mantri na hai maki khongsat asi maruina Pradhan Mantri Narendra Modi na Manipur bu chakot lambida mangjil thana sangshin na bahonariba asi yengsin bena lakpani. Masigi matang da mahana Raijapal yauna mipam kamrum pangtokani. Shri Sindhyana hai. So the visit is to ensure, as donor minister, Prime Minister's resolve of development, of vikas, of making sure that Manipur advances on that front, and therefore I have multiple meetings with the Honorable Governor to take that agenda forward. Manipuri nongmai khonsda ngasi nungthil thunglakiba kendra gi mantri asibu Bir Tikendrajit International Airport Raija gi Chief Secretary PK Singna taramna oki. Imphal gi Raj Bhavan da pangtokpa mifam amada kendra gi mantri asina Raija asibu chakhatnabagi damak hiram khrada hena miyeng changnaba khanganki. Madugi manungda handloom amasung handicraft, sports, tourism, international trade, law simuba maruina lamdam asida palm oil thanaba amadi national highway sing chakhatnabagi matangda wafam kya Pukatuna Kanaki. Mipamaduda Saruk Yakiba, official Singda, Marueba Project Sing, University, Manipur IT, SEZ, Mental Hospital, Maternity Amasung, Child Hospital na Singba, Marueba Project Sing, Kongjil Yang Sinhanaba, Mantrina Kanganki. Kendrigi Mantri Asna Imphal Raj Bhabanda Awang Nungpok Lamdamda Sports ki lamde hena Saukhat Anabagi Matangda Pangtokpa Awang Bataki Mipam Amadasu Saruk Yaki. Mifam aduda Mizoram gi Mukhya Mantri, Nagaland gi Upa Mukhya Mantri, Meghalaya gi Additional Chief Secretary amasung Sports Bibhag ki Joint Secretary video conferencing gi kuthangda saruk yaki. Mifam aduda Awang Nongpok lamdamda sana khotnabagi lam hena saukhat anaba wafam sing khanaki. Kendra gi Mantri asina training amasung coaching haithoi singthoiba sanaroi sing khangdokpa, coaching center linkhatpa, PP model sana khonabagi lamsing sengatpada ahengba miyeng chanba infrastructure chawkhananba amasung sana khonabagi lamda nupida ahengba miyeng changnaba wafam kya khanaki. Mantri ngasi nungthil Guwahati gi damak Imphal thadoki. Prabhu Jisu pang tingduna hatkiba numit pu ningsingduna malem sinba thungbada hayeng Good Friday gi thoram pangtokani. Christian lining chatpa singna numit asida church chatuna laisol sabha kyamarom pangtoknagani. Good Friday na lapada Manipur Bidhan Sabha gi Adaksa Thoksom Satyabartana Miyamda Maruina Christian lining chatpa singda yaipa paujel pirakli. Mahaki paujelda Siri Satyabartan hai Prabhu Jisuna kathokiba adu nahognana ningsinghali. Haujigi charangnaba matam asida mahaki ngakpi haiba paujel aduna mipung khudimakpu amatta obagi wakhallol sagatpada lamjing lasnu. Numin asina lakpada mipung khudimakta shanti amatta obagi wakhallon chesin handuna tungda lakadaba punsida apaba pinaba oirasnu hari. Mahaki paujelda hanagi mantri amasung MLA Yumnam Khemchan hai Christian lining chapasingi Good Friday numina lakpada lamdam masida khunda minariba proof masel marakta nungsi chanaba amadi tangdu laitaba purakpa oirasanu. Assam Rifles na sendana None Jilagi Kop Tupulda mafam adugi khunja singalonena mifam ama pangtokre. Mifam aduda tongan ba loop singi mihut tare na saruk yaki. Mifam aduda khunja sing amasung security personnel singi marakta hena pau phaunaduna tengbang pinanabasu kupna khanaki. Mifam aduda Assam Rifles na senduna tongan ba thabak thorong kya paikhalakpada khunja sing na sagotpiba naha singi obe training kya pibagi matangdasu khanaki hari.
Border Security Force BSF की थौना फबा पर्सनल सिंह इकाई खुमनबगी सरुक अमा ओइना BSF की तरासुबा बटालियन सिंधुना BSF पेंशन मेला ngachi Churachandpur जिला दा लेबा बटालियन असिगी पीस ग्राउंड दा पांगथोक्रे थौरम मदुदा BSF दा थबक तौरंबा पर्सनल हुंपु हेनबना सरुक याकी मेला अदुगी सरुक अमा ओइना थबक्तगी पोथारबा BSF पर्सनल सिंगी ओइबा लेमना लाइंगबगी कैम अमसु पांगथोक्की पाउगी मरक्तना ब्रेक अमा ꯆꯥꯛꯈꯨꯝꯒꯤ ꯄꯣꯠ ꯂꯣꯏ ꯐꯪꯉꯦꯌꯦ ꯆꯥꯛꯈꯨꯝꯗ ꯅꯠꯇꯦ ꯏꯃꯨꯡꯗ ꯆꯪꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯁ꯭ꯃꯥꯔꯠꯐꯣꯟꯁꯨ ꯐꯪꯉꯦꯌꯦ मजो हप्ता कैसामपट सेगा रोड कोंजेंग हजारी लेकाय अमती थौबाल अचौबा ऑपोजिट डिस्ट्रिक्ट ट्रांसपोर्ट ऑफिस ताबिरिबा पावसी आकाशवाणी इम्फाल देगिनी कांगपोकपी जिला की डिप्यूटी कमिश्नर महेश चौधरी की लिसिंग मखादा डिस्ट्रिक्ट एडमिनिस्ट्रेशन कांगपोकपी न सिंधुना डिस्ट्रिक्ट लेवल अवार्ड फेलिसिटेशन प्रोग्राम कयाकल लिसिंग अनि कुलुमदोय कुनमरी लिसिंग अनि कुनमरी कुनमंगा DC conference hall ngasi pangthokre thauramatu wangangda DC Mahesh Chaudhuri na hai haksel amasung yaife yumbal mantraloy gi makhada mana asi lanai amasung miyangi hospital singda pibani mana asi swaz bharat mission gi wakalon da yumpham oiraga hariba hospital sing asida lu nanba amasung tingjang kaijang danaba thamba kayada yenglaga pibani DC की माइकई दसु हॉस्पिटल की मथौ तौरिबा कर्मचारी सिंगना लू नाना थमनबा होनबदा लौरिबा थौदांग सिंगबुसु थागतपा फोंगदोकी थौरमदुदा DC ना खंगलबा प्राइमरी हेल्थ सेंटर अमसुंग सब सेंटर सिंगदा सर्टिफिकेट सिंग कुचिनकी अमरोमदा डिस्ट्रिक्ट हेल्थ सोसाइटी काक्सिंग ना सिंधुना कयाकल पार्टिसिपेंट्स अमसुंग अवार्डीज कम डिस्ट्रिक्ट लेवल क्वालिटी एश्योरेंस कमिटी की मिफम काक्सिंग म्युनिसिपल हॉल ngasi पांगथोक्रे थौरमदुदा कयाकल मना फंगलगलबा स्टाफ सिंग ओकी ngasi thauram aduda kayakal lisingani kunithoi kulumdoi lisingani kulumdoi kunmari amasung lisingani kunmari kunmangagi mana phanglakraba Ayushman Arogya Mandir Primary Health Center singi staff singbu ikai khumnabo utpagalonena certificate sing khusinaki District Level Debriefing Program of Internet Community Resource Person Round 1 CRP round gi thorom amangasi kaksing phoksu pat laikai de leba Library and Information Center kaksing gi auditorium da pangtokre thoromasi Manipur State Rural Livelihood Mission amadi District Mission Management Unit kaksing na punna sinbani thoromadugi nungyoba warol piradna District Mission Manager MSRLM Naorem Jameson hai khungangda leiriba nupi singi punsi mahing phaganaba amasung semilon hena chaukanabagi pandamda Dindayal Antodeya National Rural Livelihood Mission Ministry of Rural Development and Panchayati Raj na paikaliba flagship scheme gi manung chana thoromasi pangthokpani नुमित कुंथ्रानी की ओइबा कम्युनिटी रिसोर्स पर्सन राउंड अमखक अखोइना अरोंग नोंमाई खोंग जीपी अमदी इरेंगबन जीपी दा संगजरुई चंगिबा मतमसिदा डेट 19 ऑफ मार्च तकिना ngasi डेट 17 अप्रैल फावबा नुमित कुंथ्रानी के सथा जकी पसिदा अखोइना तोंगान तोंगान बा सेल्फ हेल्प ग्रुप अरोंग नोंमाई खोंगदना 69 सेल्फ हेल्प ग्रुप सेम ngamki aduga इरेंगबन जीपी दना 48 सेल्फ हेल्प ग्रुप सेम दना याना माई पाकना चथखरे अदुगी मरी लेना डिब्रीफिंग प्रोग्राम अमखक हाइबदी सेल्फ हेल्प ग्रुप सिंगसना मखा तारकपदा करी करी स्टेप सिंग नत्रगा करी करी ट्रेनिंग दरकार ताब सिंग चथरकनी हाइबदु इमाई बेन सिंगा सेल्फ हेल्प ग्रुप की मेंबर हुजिक नौना यावरिबा मेंबर सिंग सिगा भाप तामिनबगी अदुगुमा तांजा अमखक प्रोग्राम सिदा लौजबन ngasigi thoromatu kaksing jila gi additional deputy commissioner Manipur State Cooperative Bank kaksing branch ki branch manager saruk yaki leibak sin batuna April 10 gi hoduna tang kun phawbat pangthokadaba fire safety week lising ani kunmanga gi saruk amo oina Regional Institute of Medical Sciences RIMS sinduna ngasi fire safety week lising ani kunmanga pangthokre khongthang asi haksel gi oiba tongan ba institution singda kudaki oiba mayuk langpok thorpa matamda karamna sem saduna leigadagi amasung isa ngak thokadagi habes gi matangda miambu ningthina khanganaba paikalakpani ngasi pangthokiba tharong gi saruk ama oina hospital asigi general OPD block mamangda smoke drill amasung fire safety demonstration kaya utki Manipur gi saknarba iba Khuraijam Phulendra Singh gi mamingda isai iba isai sangdamnaba amasung music ki lamda haithoi singtoiba singda sahi kudingi mana piregani hari Khuraijam Phulendra Singh Memorial Trust ki ngasi gari da pangthokiba mifamna warep asi lokibani mana asi mathang thagi tarada kusinagani hari Akashbani Imphal gi pau tabiri
Supreme Court na hari work amendment semdok ekki matungina me manga phawba anoba work appointment amata loba yaroi work amendment act lisingani kunmanga gi makhada work board natraga central work council da anoba appointment sing makhata ba hearing pangthok tribawa thabak loba yaroi habigi thajaba kendra sarkar na pikiba adugi rai ngasi Supreme Court na taki Chief Justice Sanjeev Khanna na luchingba bench amana hearing adu chathaki bani Supreme Court na kendra sarkar da makhogi pakum numit tareni gi manungda pirakna bakhangan ki petition gi masing yaman khibana bench na maruiba case manga khandaktuna court khana ba khangan ki lemhauri ba case sing adumna application oina logani hari case asigi makhata ba hearing me manga da amuk chathagani Griha Mantri Amit Shah na hari lebak asa chathariba tongan ba operation singda CRPF na chawrba thodang lori mang hai lebak asibu ngang anaba honabada haujik phawada CRPF ki jawan lising ani chani humpu mari hena thawai thakre Madhya Pradesh ki Nimus ta pangthopa CRPF linkhaki bage marfu taruk suba kumon thorom da wangang bada Griha Mantri na hai Kashmir da terrorist sing na tangdu laita danaba honarak pasing thenanaba natraga awang nongpok lamdam da shanti thamnaba honabada CRPF na achoba thodang lori Siri Sahan hai Laibak asibu Naxalite laitaba lamdam ama ohina bahonabada Cobra Battalion chawraba thodang lori Thauram mari lenena Griha Mantri na Jawan Singda Gallantry Award piduna ikai khumnaba utki Griha Mantri na parade ama yengsin kibaga loinena Shahid Sthal da chatuna laikhidraba thauna pharba Jawan Singi maphamda ikai khumnaba utki ngasigi thauram Madhya Pradesh ki Mukhyamantri Dr. Mohan Yadav amasung CRPF ki Director General GP Singh saru yakhi Laibak asda lariba fresh water singi biodiversity yokhatpagi khongjel yangsin hanaba pandamda Kendra gi Jal Shakti Mantri CR Patel na digital platform amanga si Naidili da hawdokre National Mission for Clean Ganga gi makhada Wildlife Institute of India na paikhaliba tongan ba project singi phibam mantri na sabhabati oiduna yengsinki Digital platform asina Ganga Kaveri Godavari na singba laibak asigi marueba turel singi mong mato masigi biodiversity amasung masibu kannabo honabada turel mapansina khundari myanggi thodang sing khangba ngamgani Haujik sanabagi pau Naorem Victor degi Anisuba Kakling Tabam Kunjabi Sharma Memorial League Kam Knockout Kendra Wise Kang Tournament lisingani kunmangagi ngasi sanakiba match ta kaisam thongna khundrak pambu panjel kunithoi tara mari da thoikre tournament asigi final match nongmaijing numita kaisam thonga oinamga sanaragani chahi tara humdoi makhagi nupa macha singi inter club football league tournament ki ngasi sanakiba match ta Isok FC na Crowbu Panjal ani sinoda thoikre atopa match singda Sangai Heroes na NBCA bu Panjal ani amada amasung Gorkha FA na Wangoi Football Association bu Panjal ahum amada thoiki ahum suba MNCA Men's Under 19 One Day Trophy lisingani kunmari kunmangage ngasi sanakhiba match ta Model Singjamai Chinga Makhana YPHUC Lalambung Makhongbu Rantara manga da thoikre atopa match singda PTCC Patsoi Part 3 na YUCC Kwagaithel Moirangpurel bu wicket tarada Trau Kwagaithel na Rule Maitrambu wicket manga da thoike Sahi kunhumdoi makhagi ahanba MNCA Women's One Day Trophy lisingani kunmari kunmangagi ngasi sanakhiba match ta Force Khetrigauna PTCC Patsoibu wicket taruk ta thoike atopa match amada Thau Thangmaiban na Sedo Thangmaiban bu run kun chamaga kuntrat taruk ta thoike Indian Premier League T20 match amada ngasi Sunrisers Hyderabad ka Mumbai Indians ka Mumbai gi Wankhede Stadium da hujik ngahaki matungda sanaragani Rajesh Thagachari Victor Aroibada Maroiba Pau Donor Mantraloy gi makhata paikapa thabak thorom sing Donor Mantri Jyotir Aditya Sindhya ngasi Imphal laktuna hakthengna na yengsinkre awang nongpok lamdamda sana khonaba hena chakot anbagi matangda awang ba thaki mifam amasu pangthokre Malim gi atai mafam singalonena Manipuri su hayeng Good Friday pangthokani luchingba kayana paujel pirakli kayakal mana phanglaglaba kangpopi amasum kakching jilagi health workers singbu ngasi taramna okre Supreme Court hari work amendment gi semdoklaba ekki matungina me manga phawa anoba work appointment amata loba yaroi amasung Griha Mantri Amit Shah hari laibak aja chathariba tongan ba operation singda CRPF na chawrba thodang lori pau loijare